ai praja gi semdaba yade ai irekai semdaba yade adudi kari tawba tai haina khatlakpa matamda aikoi ta santi khoi oja modu khoi asigumba makha sida changa kanda ai development nasi tawba ngamgani praja gi seba tawba ngamgani haina khanjara kanda ai ngasi mafam asida changjara koni Lebih ci sing merupang aduh khoi political campaign aja pai kuding nako Melebu haja biduna Langsung birakam kai pun mampu aku lihat terus sebagai lona maka tarak pesri aku yang ngasai tinggi koi kuarantin ai pa abu matunda koi honorable Madam Kopasari Councillor Obiriba Hojil Ward number 10 Ana Party koi nasi Ward number 10 and Kumari Binati. Thank you, agak sari. Mungkin kita tanggung kalian sendiri kami tinggal mereka lagi akan tanggung sari. Sini, nampaknya ada dona sampai rakyat kita minta. Agak sari. Agak sari. Tagasari Cinderlang Jariba MPP Party Morang Blok kami tinggi makai di semua kali kita cari. Thank you. Matangka kapan cari? Thank you. Makan dah. Ada tu nak support kopi bagi dalam tanggung kali itu. Terima kasih. Tagasari aku lihat tu na aku lagi masam lava one of ten gi aku lagi honorable MLA bu support kopi tu na thasa bagal lori na leng birak liba Kwai pun wana program ki matung ina nasigi chamlaba sungulba thormasigi mari lenena wafam khara thambirana ba mingwan panjarabada Sri Y Mudu Singh Abachari madul tawdaba yade haiba wakhalon ga lenena departmental gi adum lab kangi mioi sing adu thabi document 2037 ai nusi jaraba lekai ai warki mai ben ibung pa khuding mak pusu amuka hanna khurumjari ai yamna thoina su angjararoi ai ta sengna hairagadi ai hana ai Congress da mung lairure mathangda BJP da mung lairure adui matungda ai asum khalakpa matamda aikoi development si ai yamna sungaujai development tabu si yamna pamjai aduga ai khara su kano tawe hai tare wakhan su khara deep thinking oija ba hai tare khara serious oiba duna ai praja gi semdaba yade ai irekai semdaba yade adudi kari tawba tai haina khatlakpa matamda aikoi ge hana su aikoi ta santi khoi oja modu khoi mayamna aibu lamjim lakta pirdana oja moduna aibu kari kamaina tawdana council adagi keno sing mayam ama ai guru oina takpirakhibani oja modu asigumba makha sida changa kanda ai development nasi tawba ngamgani praja gi seba tawba ngamgani haina khanjara kanda ai ngasi mafam asida changjara koni asidagi asi hara kanda ai untang sum ngasi yamna nungai bunu ni ai jabatai ai gi hek ai gi di ni ai
puning sini yam sunung sia di nenena saina iton santi gitin bisang tuna ai khoya matani haibigi wakhalonda support iton santi da to bise to trop puning da nenega tanaraga tomina ba phangani khalubada dokimati wakal chen ngai jai wafam chai jaga ai mayam de khunje